ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯡꯑꯣꯟꯕꯤ ꯃꯤꯁꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯗꯣ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯦꯟꯗꯜꯒꯨꯝꯕꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯩꯉꯥꯜ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯨꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏꯅ ꯀꯅꯥꯅꯣꯝꯃ ꯋꯥꯔꯛꯇ ꯂꯩꯕ ꯃꯥꯜꯂꯤ, ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ, ꯋꯥ ꯍꯨꯔꯥꯜꯂꯤ ꯆꯠꯂ ꯆꯪꯂꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯌꯥꯏꯗꯣ ꯋꯥꯔꯛꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯅ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ "ꯉꯥꯏꯈꯣ, ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕꯗꯨꯕꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ "ꯍꯩ, ꯋꯥꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ, ꯃꯩ ꯊꯥꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ." ꯅꯣꯡꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯝꯅꯥꯅ "ꯑꯃꯨꯛꯇ ꯂꯥꯛꯎꯁꯦ" ꯍꯥꯏꯗꯨꯅ ꯄꯔꯞ ꯀꯧꯊꯣꯛꯏ꯫ ꯅꯣꯡꯌꯥꯏꯅ "ꯀꯩꯗꯧꯔꯒꯦ ꯃꯤ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯇꯥꯝꯅꯥꯅ ꯅꯣꯡꯌꯥꯏꯗ "ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯇꯣꯝꯇ ꯆꯪꯂꯤꯕꯗꯨꯕꯨ ꯐꯨꯔꯛ ꯆꯩꯔꯛꯄ, ꯑꯗꯒꯤ ꯐꯨꯔꯝꯃꯒ ꯊꯥꯡꯅ ꯀꯩꯅ ꯌꯥꯜꯂꯝꯃꯒ ꯆꯦꯟꯈ꯭ꯔꯣ, ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯌꯥꯏꯁꯨ "ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤꯅꯤ. ꯐꯩ, ꯆꯠꯂꯨ, ꯇꯣꯔꯆ ꯂꯥꯏꯠ ꯂꯧꯊꯣꯛꯎꯆꯣ, ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯝꯅꯥꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯥꯝꯅꯥꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯈꯤ꯫ ꯇꯥꯝꯅꯥꯅ "ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯥꯝꯅꯥꯅ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯦꯞꯄꯝꯕꯗꯨ ꯎꯔꯨꯕꯗ ꯇꯥꯝꯅꯥꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯇꯥꯝꯅꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯄꯥꯈꯠꯂꯗꯨꯅ "ꯀꯩꯗꯧꯔꯒꯦꯅꯦ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯥꯝꯅꯥꯗꯣ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯂꯦ꯫ ꯅꯣꯡꯌꯥꯏꯗꯣ ꯏꯄꯥ ꯄꯥꯈꯠꯅ "ꯇꯥꯝꯅꯥ, ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ?" ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯥꯝꯅꯥꯗꯣ ꯐꯅ ꯀꯨꯏꯅ ꯋꯥꯈꯜ ꯇꯥꯔꯛꯇꯦ꯫ ꯅꯣꯡꯌꯥꯏꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯃꯀꯣꯛꯇ ꯄꯣꯞ ꯐꯨꯕꯤꯗꯨꯅ ꯇꯥꯝꯅꯥꯗꯣ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗꯒꯤ ꯇꯥꯝꯅꯥꯗꯣ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ "ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯇꯣꯔꯆ ꯂꯥꯏꯠ ꯂꯧꯊꯣꯛꯀꯅꯦꯅ ꯆꯠꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯥꯝꯅꯥꯅ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯅꯣꯡꯌꯥꯏꯗ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏꯅ "ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯤ. ꯇꯝꯅꯕ ꯍꯥꯏꯕꯗꯨꯔꯥ, ꯅꯠꯇ꯭ꯔꯒꯅ ꯚꯨꯠ ꯄꯦꯠ ꯃꯤꯅ ꯊꯥꯖꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ. ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯇꯦ ꯈꯪꯕꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯛꯂꯤꯁꯦ. ꯐꯔꯦ, ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯂꯧꯊꯣꯛꯎꯔꯅꯨ, ꯇꯧꯅꯤꯡꯕꯉꯩ ꯇꯧꯔꯁꯅꯨ. ꯂꯥꯛꯑꯣ, ꯀꯥꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯝꯅꯥꯗꯣ ꯇꯞꯅ ꯁꯧꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ "ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯛꯂꯦ." ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ "ꯍꯣꯏ, ꯑꯗꯨꯗꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ, ꯇꯨꯝꯃꯨ." ꯑꯁꯨꯝꯅ ꯇꯥꯝꯅꯥꯕꯨ ꯄꯣꯊꯥꯍꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯡꯌꯥꯏꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ "ꯀꯅꯥꯅꯣ? ꯀꯅꯥ ꯍꯪꯕꯅꯣ?" ꯍꯥꯏꯗꯨꯅ ꯀꯧꯔꯨꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯨꯝꯂꯨꯕ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯍꯤꯡ ꯍꯥꯏꯕ ꯑꯃ, ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯑꯃ, ꯑꯗꯒꯤ ꯅꯨꯡꯊꯤꯜ ꯑꯌꯨꯛ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ. ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯇꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ." ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯅꯣꯡꯌꯥꯏꯕꯨ ꯀꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ "ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ
ngahan waru phukpa laklamba maido do oiraga leiramli matam maduda nongyai na khura kairoi khurana nungdang ngasida lakli basiba ibungo ai si ising kida thakke haidana lakchariba kayoni haisibo khura bu krai chilubano ai kaisu chatina adudi khura na ising thakke na lakli basidi kadai dagino yum dagini ibungo kaijorogene yera khura yum da duk yamni ising leiribudu thakke haidraga akhoi tamna ising thakpa lakli basibu khura bu khara khara ngawrabro fare fare takpudi takpiyu kaisu kaidi lauthok charukhi asumna haramlaga maido do mapana thanamlaga nongyai imungda parap ising loba lakli chaksangdagi ising khara loraba matung mapalda parap tholokpadadi maido do leiramdre maduda nongyai na kadumda muk chakhrabajano madugi ahalduna berani asumna khalaga nongyai na khura maido hanna kaurabasu kanasu kumlaktaba aduda nongyai do imung lomda changakli matam aduda tamnana kanano mapanda kulau lauribadu karino hera ngahana koigi waru puamba hal khura maido do adudu laambani aduga ising khita thakki adusu magi mayumdagi lakliba aduda aina khara ngangkhibada ikairaga chakhrabra kaino khangdi ahal loisilakpa isi asmana taunaba jat oireko madugi hando madu ngahan ahanba udadadi yamna khongul tabani aduga sungkuira kuira kino dawslaisi kaino khangdini aisu adumna khalibani ikairo chakhrabra sawuna chakhrabra khangdida asumna tamna amade nongyai wari watai sanari nakal amadana kamdori bopen ketuki amadi chandraras makoi singdo haujikti makunu tawriba sing karisu kanaba leiraroi adu wana hona khriba singdo mahai chararoi hayeng ayu yumda halagani haiduna makoi amaga wari sanari ketukidi tawgadori bathawak asi kayagi matik lurakadori bano haiba khanjalubada tasengna mahakti phumbangnarabani amaiba sandrajit haibade ketuki gi oja thoine hena luna khanjalukino yum yoraga kaidoksigi haibado amutang tanakho karigumbada nahana ngamdrabadi aibu amuk kawro uko asumna makoi wari sanari matamdi asum haukri ahing nyai gi matam moiselakle mi punamak loinamak tumna himnari michik mirau khol ta raba thenglaba ahing nongyai arapada hui singna lakna khongle maduda natana mushi ngaliba thongkal da thaliba blab sing adugi blab ki mangal sing aduda tumit kang sing aduna sau sabama kai yom sinduna leiribadu natabada jiba panba mata udre yumgi akoibada leiriba napi singnang sing adugi maraktagi kaujing harau singna khombugi makhol tamak tari mi punamak thabak wana sunarubana nungaina tumtharakpa matamni tamna amadi nongyaisu yamna nungaina tumduna leiringai matamni mata maduta ikhang khanghaudana nongyai gi yom madugi jinga mathak aduda yamna sauraba nungtumba langlukpagum tong launa langlukpa tarakpagi makhol tabada nongyai amadi tamna do khangprek khangi karino tawribasiti haiduna nongyai do phuk haugali tamnana amtang ai khokadai chaki haibino nongyai na mapan chentholaga yengugi haiduna mapanda budrung chenthorei thenglaba ahing nongyai michik mirau khol kana suta daba matam oibana nongyai na chenthorokpada kana su udi mamli raba ahing adu natana nongyai na hai kanano mi gi yumda mi gi jingada nung tharibadu kanano haiduna laujarabasu kanana su pakum pirakti nongyai do thongal fawdang tholaga yenglu sira haiduna khalli
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯇꯥꯝꯅꯥꯗꯣ ꯇꯞꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯥꯛꯑꯣꯁꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ ꯍꯩ ꯂꯥꯎꯗ ꯌꯥꯔꯤꯕ꯭ꯔꯣ ꯍꯥ ꯌꯨꯝ ꯑꯁꯤꯗ ꯅꯨꯡ ꯊꯣꯝꯃꯛꯂꯒ ꯂꯥꯎꯗ ꯌꯥꯔꯤꯕ꯭ꯔꯣ ꯃꯁꯦ ꯃꯥꯒꯤ ꯃꯩꯗꯣ ꯍꯥꯏꯕ ꯈꯨꯔꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯁꯥꯏ ꯑꯩꯅ ꯏꯁꯤꯡ ꯄꯤꯊꯛꯀꯗꯕ ꯑꯗꯨꯒꯤ ꯁꯥꯎꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯃꯗꯨꯒꯤ ꯑꯍꯜꯗꯨ ꯍꯌꯦꯡ ꯑꯃꯨꯛꯇꯪ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯁꯤ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯅꯦ ꯕꯗꯅꯥꯝ ꯍꯦꯛꯇ ꯄꯤꯈꯤꯒꯅꯨ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯇꯥꯝꯅꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯌꯥꯏꯁꯨ ꯌꯥꯔꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯂꯤ ꯊꯣꯡ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒ ꯑꯃꯨꯛꯀꯁꯨ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯇꯣꯡ ꯂꯥꯎꯅ ꯊꯣꯝꯃꯛꯄ ꯑꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯅꯣꯡꯌꯥꯏ ꯐꯥꯊꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯅꯣꯡꯌꯥꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯊꯥꯕꯜꯁꯨ ꯊꯣꯏꯅ ꯐꯕ ꯅꯠꯇꯦ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯗꯨꯗ ꯅꯣꯡꯌꯥꯏꯗꯣ ꯆꯦꯟꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯒꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯣꯡꯌꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯊꯥꯞꯇꯛꯅ ꯃꯤꯑꯣꯏ ꯑꯃ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯣꯡꯌꯥꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏꯅ ꯍꯣꯏ ꯀꯅꯥꯅꯣ ꯑꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯡ ꯊꯣꯝꯃꯝꯕꯗꯣ ꯉꯥꯏꯈꯣ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯌꯥꯏꯅ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯣꯡꯌꯥꯏ ꯉꯛꯄꯗ ꯊꯦꯡꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯨꯗꯤ ꯃꯣꯂꯤ ꯃꯣꯂꯤ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯅꯣꯡꯌꯥꯏꯅ ꯆꯦꯟꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯆꯦꯟꯁꯤꯜꯂꯒ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕ ꯑꯁꯤꯗ ꯅꯣꯡꯌꯥꯏ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯅꯣꯡꯌꯥꯏ ꯈꯤꯇꯪꯒ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯊꯣꯡꯒꯥꯜ 4-5 ꯍꯦꯟꯇꯣꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤ ꯀꯅꯥꯁꯨ ꯊꯣꯡꯒꯥꯜ ꯐꯥꯠꯇ꯭ꯔꯕ ꯁꯝꯕꯜꯂꯩ ꯄꯔꯦꯡ ꯍꯧꯈ꯭ꯔꯕ ꯋꯥꯄꯜꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏ ꯖꯒꯥ ꯌꯧꯔꯛꯄꯗ ꯍꯧꯖꯤꯛ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯨꯁꯤꯟ ꯃꯨꯅ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯆꯠꯂꯤꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯅꯣꯡꯌꯥꯏꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯞ ꯂꯦꯞꯄꯤ ꯉꯁꯥꯏꯗꯒꯤ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯃꯗ ꯅꯣꯡꯌꯥꯏꯅ ꯍꯣꯏ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯡ ꯊꯣꯝꯃꯝꯕꯗꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯕꯁꯨ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯌꯨꯝꯗ ꯍꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯄꯗ ꯍꯧꯖꯤꯛꯇ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯅꯣꯡꯌꯥꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯨꯡꯍꯜꯂꯒ ꯇꯥꯟꯅꯔꯛꯂꯤ ꯇꯨꯡꯍꯜꯂꯒ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯡꯌꯥꯏꯗꯤ ꯈꯪꯗꯨꯅ ꯕꯨꯠꯅꯤꯅ ꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯆꯦꯜꯂꯛꯂꯤ ꯍꯧꯖꯤꯛ ꯅꯣꯡꯌꯥꯏꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯣꯡꯌꯥꯏꯒꯤ ꯃꯇꯨꯡꯂꯣꯝꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯇꯨꯡꯍꯜꯂꯒ ꯐꯟ ꯆꯣꯡꯗꯨꯅ ꯇꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯤ ꯅꯣꯡꯌꯥꯏꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯇꯕꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯇꯥꯝꯅꯥꯗꯣ ꯂꯥꯇꯦꯟ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯃꯤ ꯅꯣꯡꯌꯥꯏꯅ ꯏꯃꯨꯡ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯎꯔꯛꯄꯗ ꯇꯥꯝꯅꯥꯁꯨ ꯄꯥꯈꯠꯂꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡꯖꯤꯟꯄꯥꯟ ꯐꯥꯎꯕꯗꯤ ꯆꯦꯟꯁꯤꯜꯂꯤ ꯅꯣꯡꯌꯥꯏꯅ ꯆꯦꯟꯁꯤꯜꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅ ꯃꯍꯥꯛꯁꯨ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯂꯤ ꯇꯥꯝꯅꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤ ꯅꯣꯡꯌꯥꯏꯗꯣ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯃꯨꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯀꯣꯟꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯒ꯭ꯔꯤꯡ ꯋꯥꯡꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏꯔꯣꯝꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯣ ꯅꯣꯡꯌꯥꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏꯗꯣ ꯄꯥꯈꯠꯂꯗꯨꯅ ꯊꯣꯡ ꯑꯗꯣ ꯈꯝ ꯂꯣꯟꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯝꯅꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯣꯡꯌꯥꯏꯗꯣ ꯄꯥꯈꯠꯄꯒ ꯀꯤꯕꯒ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯋꯥꯕꯒ ꯄꯨꯡꯄꯥ ꯄꯥꯁꯤꯜꯂꯗꯨꯅ ꯂꯩꯃꯥꯏꯗ ꯊ꯭ꯔꯦꯛ ꯍꯦꯛꯇ ꯐꯝꯊꯩ ꯑꯗꯨꯗꯨꯒ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯎꯍꯧꯗꯦ ꯐꯔꯕꯅꯤꯕꯣ ꯅꯪꯅ ꯎꯍꯧꯗ꯭ꯔꯤꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩ ꯕꯨꯠ ꯎꯔꯦ
ꯑꯩ ꯉꯁꯤꯗꯤ ꯕꯨꯠ ꯎꯔꯦꯅꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦꯅꯦ ꯃꯩꯗꯣ ꯇꯥꯟꯅꯔꯨꯅꯦꯅ ꯆꯠꯈ꯭ꯔꯒ ꯕꯨꯠ ꯑꯣꯏꯅ ꯇꯥꯟꯅꯔꯨꯔꯕ꯭ꯔꯣ ꯑꯩꯅ ꯇꯥꯟꯅꯔꯨꯏꯕꯗꯨꯗꯤ ꯈꯨꯔꯥ ꯃꯩꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯡ ꯊꯨꯝꯃꯛꯂꯤꯕꯗꯣ ꯕꯨꯠꯅꯅꯦ ꯕꯨꯠꯇꯣ ꯅꯨꯄꯥꯅꯤ ꯋꯥꯡꯖꯤꯡ ꯋꯥꯡꯉꯤ ꯃꯨꯁꯤꯟ ꯃꯨꯏ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯡꯌꯧ ꯌꯧꯗꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯒ ꯇꯨꯡ ꯍꯟꯗꯨꯅ ꯁꯦ ꯑꯁꯨꯝꯅ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯇꯨꯡ ꯍꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯝꯅꯥꯗꯤ ꯀꯤꯕꯅꯕꯨ ꯂꯣꯏꯔꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯃꯗ ꯅꯣꯡꯌꯥꯏꯅ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯣ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒ ꯊꯣꯡꯒꯥꯜ ꯑꯁꯤꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯞꯅꯔꯤꯕ ꯅꯨꯡ ꯂꯪꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯥꯎꯕꯗ ꯂꯪꯕꯗ ꯌꯧꯔꯛꯂꯔꯣꯏꯗꯕ ꯌꯨꯝꯅꯤ ꯑꯗꯨꯁꯨ ꯑꯆꯧꯕ ꯅꯨꯡꯇꯨꯝ ꯑꯃꯅ ꯂꯪꯉꯛꯂꯤꯕ ꯃꯗꯣ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯅꯠꯇꯅ ꯀꯅꯥ ꯂꯥꯛꯂꯒ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯁ ꯑꯩꯁꯤ ꯍꯦꯛ ꯈꯟꯊꯍꯧꯗꯦꯗ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯌꯨꯝ ꯌꯧꯔꯦꯗꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯃꯨꯡꯗ ꯍꯤꯞꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯀꯦꯔꯦꯛ ꯂꯥꯎꯅ ꯈꯖꯤꯛ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯊꯣꯡ ꯑꯗꯨꯅ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯍꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯨꯏ ꯂꯥꯎꯔꯝꯗꯥꯏꯒꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗꯕꯅ ꯇꯝꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯅ ꯊꯣꯡ ꯍꯥꯡꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯆꯦꯞꯊꯔꯒ ꯊꯣꯡꯖꯥꯎꯔꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯊꯣꯡꯖꯥꯎ ꯑꯗꯨꯗꯤ ꯍꯥꯡꯂꯝꯗꯦ ꯌꯨꯝꯁꯦ ꯐꯖꯅ ꯇꯝꯅꯔꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯨꯗꯗꯤ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯇꯝꯅꯥ ꯀꯥꯡꯈꯜ ꯆꯦꯠꯅ ꯌꯦꯞꯁꯤꯜꯂꯒ ꯇꯨꯃꯤꯟ ꯍꯤꯞꯂꯒ ꯂꯩꯔꯤ ꯇꯝꯅꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤꯔꯥ ꯏꯃꯥ ꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯗ ꯋꯥ ꯍꯧꯗꯣꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯑꯁ ꯏꯕꯥꯏꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯁꯤ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯒꯤ ꯏꯕꯥꯏꯍꯣꯏ ꯐꯥꯎꯕꯗ ꯂꯩꯐꯝ ꯆꯟꯗ꯭ꯔꯕ ꯏꯃꯨꯡꯗꯨꯗ ꯀꯔꯝꯃꯥꯏꯅ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩꯅ ꯂꯩꯔꯝꯕꯒꯤ ꯅꯤꯡꯉꯣꯜ ꯀꯥ ꯆꯥꯎꯅ ꯂꯩꯔꯤꯕꯗꯨꯗꯤ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯠꯂꯁꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯁꯤꯗ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ ꯑꯗꯣ ꯏꯕꯥꯏ ꯍꯣꯏꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯜꯂꯛꯁꯤꯀꯣ ꯃꯔꯩ ꯃꯔꯥꯡꯒ ꯌꯦꯠꯅꯔꯒ ꯅꯝꯐꯨꯗ ꯂꯩꯁꯟꯕꯗꯣ ꯑꯩ ꯍꯩꯅꯗꯦ ꯀꯅꯥꯅ ꯈꯪꯅꯤ ꯏꯕꯥꯏ ꯌꯥꯏ ꯍꯣꯏꯒꯤ ꯃꯆꯤꯡꯗꯨꯒ ꯃꯣꯏ ꯑꯣꯏꯅ ꯁꯪꯒꯦ ꯒꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯍꯩꯃꯥ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯐꯕꯕꯨꯗꯤ ꯐꯕ ꯑꯁꯨꯝꯅ ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯅꯣꯡꯌꯥꯏꯅ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯕ ꯖꯥꯠꯅꯣ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯍꯩꯁ ꯃꯇꯝꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏꯗꯣ ꯍꯤꯞꯊꯅꯈ꯭ꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯅꯣꯡꯌꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯑꯃꯒꯨꯝ ꯊꯔꯣ ꯑꯣꯟꯕ ꯍꯧꯔꯛꯂꯤ ꯇꯥꯝꯅꯥꯅꯣ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯦꯇꯨꯀꯤ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯕꯣ ꯃꯆꯥꯅꯨꯄꯥꯒ ꯑꯩꯒ ꯇꯨꯝꯂꯤꯕ ꯀꯥꯁꯤꯗꯕꯨ ꯆꯪꯉꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯈꯜꯂꯤꯉꯩ ꯀꯦꯇꯨꯀꯤꯅ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ ꯂꯥꯛꯑꯣꯁꯤ ꯍꯩ ꯀꯅꯥ ꯂꯩ ꯅꯈꯣꯏꯕꯨ ꯑꯃꯨꯛꯀ ꯊꯧꯔꯥꯡ ꯇꯧꯅꯦ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯂꯛꯄꯗꯨꯗ ꯇꯥꯝꯅꯥꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯅꯣꯡꯌꯥꯏꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯄꯥꯜꯗ ꯅꯨꯄꯥ ꯈꯔ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯐꯤꯔꯨꯛ ꯈꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯈꯣꯏ ꯅꯨꯄꯤ 3-4 ꯆꯪꯁꯤꯜꯂꯛꯏ ꯏꯅ ꯅꯤꯛ ꯂꯥꯎꯔꯕ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯈꯨꯗꯦꯡ ꯑꯃꯗꯤ
ꯊꯥꯡ ꯑꯃꯗꯤ ꯁꯣꯔꯤ ꯊꯥꯡꯖꯧꯅꯆꯤꯡꯕꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯇꯝꯅꯥꯗꯤ "ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯗꯣꯏꯁꯦ? ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯗꯣꯏꯁꯦ? ꯏꯃꯥ, ꯅꯪ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ?" ꯀꯦꯇꯨꯀꯤꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯅꯣꯛꯂꯒ "ꯍꯩ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯁꯦ, ꯍꯩ, ꯅꯈꯣꯏꯕꯨ ꯊꯕꯛ ꯍꯧꯔꯁꯤꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯍꯧꯖꯤꯛ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯝꯅꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯅꯝꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯈꯣꯡ ꯀꯥꯎꯗꯅꯕ ꯃꯈꯣꯡ ꯑꯗꯨꯁꯨ ꯈꯣꯡꯖꯦꯡꯗ ꯃꯈꯣꯏ ꯑꯅꯤ, ꯈꯨꯔꯨꯗ ꯃꯈꯣꯏ ꯑꯅꯤ, ꯅꯥꯀꯟ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯃꯈꯣꯡꯒ ꯅꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯀꯥꯃꯌꯥꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯊꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯇꯝꯅꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯟꯅ ꯂꯥꯎꯔꯤ꯫ "ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯕꯨꯁꯨ ꯀꯟꯅ ꯀꯧꯔꯤ꯫ ꯃꯈꯨꯠ ꯑꯗꯣ ꯁꯌꯦꯡꯒ ꯄꯥꯅꯅ ꯅꯝꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯗꯣ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯈ꯭ꯔꯤ꯫ ꯃꯅꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯃꯁꯝ ꯁꯝꯕꯨꯜ ꯄꯨꯜꯂꯤꯕ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯕꯗ ꯃꯁꯝ ꯃꯅꯥ ꯏꯐ ꯐꯒꯠꯂꯛꯏ꯫ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕꯗꯨ ꯎꯔꯨꯕꯗ ꯇꯝꯅꯥꯗꯤ ꯋꯥꯟꯊꯒꯦ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯈꯨꯗꯦꯡꯗ ꯌꯥꯎꯔꯤꯕ ꯏ ꯄꯨꯝꯅꯃꯛ ꯇꯝꯅꯥꯒꯤ ꯃꯀꯣꯛꯇꯒꯤꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯖꯣꯔꯣ ꯍꯩꯊꯔꯛꯏ꯫ ꯇꯝꯅꯥꯗꯣ ꯁꯣꯔ ꯐꯨꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯀꯞꯄꯅꯁꯨ ꯂꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯀꯦꯇꯨꯀꯤꯅ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯇꯝꯅꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯆꯞ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯊꯤꯜꯂꯒ ꯒꯣꯔꯣ ꯂꯥꯎꯅ ꯁꯦꯒꯥꯏꯔꯛꯄꯗ ꯇꯝꯅꯥꯗꯣ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯝꯅꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯏ ꯊꯥꯡꯗꯕ ꯃꯈꯩ ꯉꯧꯔꯣꯛ ꯉꯧꯔꯕ, ꯃꯃꯤꯠꯅ ꯏ ꯃꯨꯡꯉꯥꯡꯅ ꯂꯩꯔꯕ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ ꯇꯝꯅꯥꯒꯤ ꯊꯕꯥꯛ ꯊꯥꯖꯤꯜ ꯑꯗꯨꯗ ꯁꯟ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥ ꯃꯃꯥꯏ ꯑꯗꯣ ꯇꯨꯡꯗ ꯌꯦꯡꯊꯔꯛꯂꯒ, ꯍꯥꯏꯕꯗꯤ ꯊꯥꯖꯤꯜ ꯂꯣꯝꯗ ꯌꯦꯡꯊꯔꯛꯂꯒ "ꯀꯩꯅꯣ ꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯗꯣ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯅ ꯅꯣꯡꯌꯥꯏꯕꯨ ꯀꯟꯅ ꯀꯧꯔꯛꯄꯗ ꯅꯣꯡꯌꯥꯏꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯍꯥꯛꯄꯨ ꯐꯤꯃꯨ ꯁꯦꯠꯄ, ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ, ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕ, ꯃꯃꯥꯏ ꯌꯥꯎꯗꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯐꯥꯔꯒ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯧꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯌꯥ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯑꯁꯨꯝꯅ ꯍꯤꯒꯠꯂꯝꯕꯗꯒꯤ ꯇꯝꯅꯥꯒꯤ ꯃꯃꯥꯏꯃꯛꯇꯗ ꯀꯟꯅ ꯂꯥꯎꯔꯒ ꯆꯣꯡꯁꯤꯜꯂꯛꯄꯗ ꯇꯝꯅꯥꯗꯣ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯝꯅꯥꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯅꯣꯡꯌꯥꯏꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕ ꯃꯈꯩ ꯅꯣꯡꯌꯥꯏꯅ ꯇꯝꯅꯥꯗ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ" ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯥꯗꯤ ꯍꯧꯗꯣꯛꯂꯤꯕ ꯖꯥꯠꯅꯤꯗꯅ꯫ ꯅꯣꯡꯌꯥꯏꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨ ꯇꯝꯅꯥꯒꯤ ꯃꯃꯪ ꯑꯗꯨꯗꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯊꯝꯈꯤꯕ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯀꯤꯃꯟꯈꯤꯕꯅ꯫ ꯑꯗꯨꯒ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯐꯥꯎꯕ ꯇꯝꯕꯗ ꯀꯤꯔꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯒ ꯂꯩꯔꯤ꯫ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯉꯥꯝꯐꯨꯝ ꯇꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯇꯝꯅꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅ ꯀꯟꯅ ꯇꯝꯅꯥꯕꯨ ꯀꯧꯕ ꯑꯗꯨꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯔꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯆꯦꯟꯊꯣꯔꯛꯂꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯁꯤꯡ, ꯃꯈꯨꯔꯥ ꯃꯟꯗꯣꯜ ꯃꯌꯥꯝ ꯑꯗꯨꯅ "ꯀꯃꯥꯏ ꯇꯧꯔꯦ? ꯀꯩꯗꯧꯔꯦ? ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯣꯡꯌꯥꯏꯅ "ꯇꯝꯅꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯃꯃꯤꯠꯇ ꯀꯩꯅꯣꯝꯃ ꯎꯏ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯝꯅꯥꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯆꯪꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯥꯝ ꯉꯔꯪ ꯂꯥꯡꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ "ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫
ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ